Sa haibadi animals mayamgi marakta khwaidagi mapu ningba sadi hui haibadi dog ni haina mayamna hainari. Ngasigi video sidagi aigi nungsiraba viewers mayamgi marakta sagi yumda dog kayama lobiramgani. Dog asina khudam makhal kayama miyoiba khoida utli adubu sa asina lon thoktabanina aikhoina khangba ngamde. Sa asina kari charagadi siba madi khudong thiba oiba yai afaba chinjak asengba real story facts Numidang da toina khongli karigino pumnamak ngasigi video sida fangbigani mayambu RIKESH technique channel gi maigi digi ikai khumna butsari anawa viewers obirabadi please channel sibu subscribe tawbiu amadi all bell button chu click tawbiu maramdi ai hakna anawa video upload tawbo khuding isagi device ana fangbigani. Dog na karamba chinjak chaba yade madudi number 1 chocolate chaba matamda sugar haibadi athumbagi saruk yaubana diarrhea puk thinba oba khong hama faupa yai. Dog macha mana 20 gram gi mathakta charagadi siba fauba yai. Chocolate ta cocoa powder yaubana sa sida fataba masu oi. Number 2 kismis amadi angur akangmana kismis semi haibasidi mayam khangnari. Biscuit ki mathakta kismis na payawragadi pijabiganu masina diarrhea oba siba fauba yai. Number 3 athumba mithai toothpaste amadi chewing gum mayam asida sugary alcohol yawi chabada thumnaba haina masa sonthaba oba koma liver soba fauba yai. Number 4 cha amadi coffee miyobai khoidi ayuk anganba matamda cha amadi coffee thai adubu sagi loibiriba doktadi kaidaunungda cha amadi coffee asi pithakpiganu. Coffee cup amada 40 to 150 mg caffeine yawi. Number 5 alcohol dog na alcohol thaklagadi lungs fail oiba yai. 8 ml thakpa matamda 12 to 24 hours ki manungda isagi dog asi siba fauba yai. Dog ki afaba chinjak hairagadi number 1 bone broth chicken oksa saru adu boil tawraga pithak piba sina chabada tumdaba adu ngamhalli. Liver muscle joint chu fahali. Number 2 hamengi sangom masida vitamin A D K2 amino acids mineral amadi electrolytes yawi immune system kalhalli allergy su handahalli. Number 3 carrots apple eggs green beans chicken nga mairen yubi miyoibana chariba chak mayam asi pijabada dokta yamna kanai amadi masa fagani. Dog ki body language makhal kayama lay miyoiba tawna lon thoktrabasu maong mataw asina takli kari hainingliba madudi. Number 1 aikhoina yumda kuina thadok matung halakpa matamda dog na aikhoida chongkhalakpa asina taklibadi miyoiba adu yamna ningsingi haina taklibani. Number 2 dog na yamna munna yengladi mangonda wakhal singsanaba haina taklini. Number 3 mamai amadi mana sab yungba asina taklibadi karigumba makhol ama takhiba natraga manam namkhibadagi alert oiri haina taklibani. Number 4 longthoga tumba asina taklibadi nungaina tumba pami haina taklibani. Number 5 lai sangna tingthokpa sina taklibasi yamna harawi kanamtagi awaba leiti haina taklibani. Number 6 maya khaktang utpa adu oiragadi sauri haina taklibani matam aduda manakta changbiganu siglakpa phawpa yai. Number 7 pochai chiega porakpa marakta dogna pochai chiega porakpa yawi asina taklibadi mapubu harauhange mapubu yamna nungsi haina taklibani matam aduda fubiba chaibiba tawbiganu. Number 8 malaina lekpa amadi tumba mapu aduda yamna nungsi haina taklibani karigumba malaina leklabadi dog aduna amadi isagi phamungda tumlabadi phigi manam aduda mapu adu ningsinglaga yamna miss tawi haina taklibani. Aigi nungsiraba viewers mayam asigi marakta dog lovers yaubiragadi comments thambiramu asigi topic ki matang asida world asida leiriba animals mayam asigi marakta dog asina khwaidagi mapu amadi miyoiba aikhoibu ningjai haibasi Japan gi dog Hachiko dagi aikhoina khangba ngami. Wari asi asengbani Japan da thokiba thodokni. Hachiko dog ki ming asi mayamna Hachi haina khangnarami. 10 November 1923 da Hachi asi pokhi. Dogi macha mayam ama export tawba matamda Hachi asigi address asi mangkhibadagi
agricultural professor scientist amana Hachi ase yokhibani. Professor asigi mingna Hachiko Yuno kawi. Professor asi Tokyo Imperial University da thabak tawrami. Hachi haibadi 8 haibani. Hachi papi dog asi mapu khangdabadagi Professor Yuno na mayumda porakhi. Yuno gi wife khangdabida loselaga thamki adubu khonglakpagi khonjel adu tabadagi Yuno gi wife aduna khangki yamna sauki dogi papi adu yumda porai haina adubu professor na nungsiba pamjaba du ubada pai leitabadagi yaki samina thakmina sum laiminaki Professor Yuno amadi Hachi makhoi ani. Professor na mayumdagi thokpadagi hauraga train station fauba nungtigi chatminaki. Professor na train station dagi train tongkhiba Hachi na leihauba train station adugi in charge puriba shopkeeper pumnamak Professor amadi Hachi gasu yamna close oikhi. Professor na chatkhiba halakpa matamda Hachi na nungtigi ngaiba. Professor amadi Hachi gi nungsinaba mapu ningba si ubada mayam pumnamak na ngakhi. Family su Hachi bu nungsikhi noma Professor class tawringai gi manungda cerebral hemorrhage habadi blood brain da sangba oirakpadagi ikhang khangaudana Professor du laikhide. Hachi di mioi bai khoi gi lona se khangdabanina train station aduda ngaikhi nungtigi ngaikhi adudagi chaba thakpa chang naikhidi. Train station adugi manakta restaurant adugi mapu aduna pijaba faubada fajana chakhide. Hachi na mahaki mapu Professor adu halakani haibagi asada 9 years 9 months 15 days ngaikhi amadi mafam aduda Hachi 8 March 1935 ta cancer amadi filaria infection earthworm masada til kabadagi train station mafam aduda Professor du ngaina sikhi. Hachi amadi Professor Yuno gi statue asi Japan gi Shibuya station aduda saraga lairi public mayam yengbagi damak statue asi sembada amadi project asigi damak 10 million yen currency mayam na donation tawki. Hojik video yengbiriba aigi nungsiraba friends mayam gi marakta karigumba Japan mafam asida koiba chatpiba taragadi statue asi uba fangbigani. Dog facts. Number 1 miyoibai khoina manam namlaga khangbadagi dogna 10 times hena khangbangami. Number 2 hanagi ahalamana hainabada huina numidang kapasi fataba thodok ama thokpagi khudamni hainai imung manung asi anata bagi khudam pibani su hainai. Asigi praman hairagadi Professor Yuno na sidringai gi ayukta Professor adu University da chatke tawbada Hachi aduna train station aduda chatsi yakide. Professor usu chatana basu yam kana khongki adubu miron thoktabana Professor na su khalludabana numit aduda cerebral hemorrhage obedagi on the spot laikhidabani class takna mafam aduda. Number 3 huigi kokna faklangda yairadi yum aduda huranba changdore natraga awaba tadore haina su tai. Number 4 mi sirubagi mai tharaga kakhalakpa matamda mioi adugi maningda dog adu inarabadi mioi adu khudong thidore haina su tai. Dogta ahenba khangma ngambagi shakti kayama su yawi haina thaina ngai gi ahalaman kayana su hairi. Numidangda ka hena khongliba karigino. Ahanbada number 1 mafam asida ai lei kanamata changakpa yaroi haina taklibani. Ani subada makhoi masensu amaga pau phaunai aduna mayam tabiramgani amana khonglakpa matamda amasu khonglakiba makhoi lonely oi kappi marakta haraumandana yumgi mioi adu ubada chensilakpa chongkhalakpa kaya ama phangnabiramgani. Channel asina dog lovers mayamda appeal tawjari madudi dogpu luna tawbiu matam chana chak pijabiu hatoklaga chabagi thabak asi tawbiganu. Lon thoktrabasu mioi bai khoibu ningbiba haibasi isorgi khudol amani. Anauba viewers obirabadi please channel asibu subscribe tawbiu amadi all bell button su click tawbiu maramdi aihakna anauba video upload tawbu khuding isagi device tana fangbigani. Hojik screen da ubiriba video sisu my dear na soy dana yengbiu yamna nungaiba video ni. I love you all, have a great day and thank you, bye bye.